THOUBAL HAOKHA KIYAM SIPHAI de LEIBA YAI coaching center kam boarding gi excursion Chatkhiba Gari Amabu geng Khutpu Manba Miwoi Kharana Akai Atoi Thokhanlakpa gari gi driver bu TAMTHINA PHUBIRAKPA AMASUNG excursion de YAORIBA PIKLIBA ANGANG kaya YAONA guardian sing da AKI-AKHANG POKLANLAK-KHIBA THOUWONGBU YAITHOU KIYAM SIPHAI HAOKHA AMASUNG THOUBAL KHUNOU gi club 19 gi APUNBA loop ama OIRIBA MEITEI community joint coordinating committee MCJCC AMASUNG women wing na PENDE haina phongdorakli athuba matam gi manungda geng Khutpu asina miyamda sengdorakna bahaina suf khangalakli ngasi Babu Bazar da Paugi Mifam ama pangthokalduna women wing secretary Pebam Indranina phongdorakpada ngarang Chatkhiba excursion adu coaching center kam boarding center asida leidiba PIKLIBA mahairoi sing chahi gi oina chatpa excursion ni halakpagi lambi da Sendra dagi thoklaklaba matung moirang lamkhai khare helakpa aduaida gari macha ani tongsinduna lakpa miwoi ahumga excursion chatliba bus asiga lambi PPD haibagi matangda khare yetna balaiki bus adu khamduna nungaina da bapum namak loisinaraba matung amuk khanna Miwoi sing aduna ahenba miwoi khara khomduna puraklaga Bisnupur yaudringagi labuk lamhang amada bus adu pukhamduna AKI-AKHANG kaya pokhankiba thawong adu yamna pendaba thongdok amani bus adu da tonglakpa mi pumnama kumtha halaga PIKLIBA angang sing amadi guardian sing adugi mamang maktada bus ki driver bu phubiba amadi bus thugaibana chingba kaya torokhiba sina angang sing asida matungda excursion chatlu haiba yagani thajadre Birjit kauba miwoi amana luchingduna lakhiba loop asi karamba loop no Birjit na luchingduna lakhiba loop aduda arambai tengol gi symbol logo yekpa gari ahum mari yauram basina miyam da hena wakal chayetna ba ama phawhan lei luraba leiba ki tanpham asida atoppa community singna noknaga da ba amadi kanglup masel gi marakta pamdaba thodok thokna ba sinba manba thawong asi tungda amuk khana thokhan biganu amadi Birjit ki loop asi karamba loop no haibadu miyam da khangnaba phongdok pira haina phongdorakli